Sinumida wherein Fong Hibatuan to one Manipuri, Sipong Sing Digi Maru, E. Pauks and Kongacharaga, Manipur optional Gimakedi Mam, the Tamsugi Hanbada, Tokyo Olympic Games ki silver medalist Mirabai Sangdokhre, Manipur sports policy lay, Honabakalabadi Mai Papo Oi, CM. Ngasinung Tulpung Amaga Nipuda, Impal International Airport, Tokyo Olympic ki silver medalist Panglakrabi, wet lifter, Saikom. Mirabai Sanubus Minister Amadi Miam na lay pareng hook to na harautayam na okre. Makus Minister Airport ta oglaba matung maki gari da hap to na puraglaba matung Palace Compound da layba City Convention Center Manipur Sarkar Youth Affairs and Sports Department na sindu na harautayam na okpugi tharam ama pangtokre. Thauram du Minister and Bere na Tokyo Olympic silver medalist Saikom Mirabai Sanuda Manipur Home Department additional ASP Sports Oin appointment letter amadi incentive award lupa crore amagi se khusinaki tharo madura chief guest oikiba CM nahai Mirabai na railway da ticket khombagi thabak tawrambadu nungai tabadigi state langakna mangon additional ASP Sports ki phamasi pibani mangon da Tokyo Olympic Games da weightlifting da silver medal Larakpasi Manipur amadi India gi oina nungaibani makpu okpagi thoramasi yamna sauna pangthokpa yabani adubo sathiraba COVID-19 laiset laibana pikna pangthokpani tungda COVID ki phibam pharaba matungda amuk sauna pangthokani masida nate haujik Tokyo Olympic Games ta laidibi boxer Mary Kom su goal loba yabagi thajabalai se minister makha taratuna haikibada Manipur sport policy lay prime minister na sports university lingnaba semgaliba sida weightlifter judo na singba semgatnaba thorang lay Mirabai asi sahi yamna nauri Olympic Games mari mangadi yaw yakhigani haiki Mirabai na makpu okpagi harau nungai ba thoram madura saruk yaraduna haikibada ngasidi miyamna nungsibiduna thagatpiduna masana sida yaw phangjabani Masigidam Manipur Miam Butagapa Fungtoksai, Rio Olympic 2016 degi, Sahi Manga Sangna, Aset Patazaba Magalonena, Masana Sida Honarakani. Masida India gi PM na US the training Sanaba Sin Kibakaya Singadubu, Tagaladunanga City Olympic Games the medal of Fangle Haki. Taramadura Sarugia Kiba Manipur Olympic Association gi President Oiriba MLA TH Radeshyamna Fungdokibada Manipur asi sports ki powerhouse ni haibadu thaba oina ule weightlifting haibasi nupi da yamna sanaba sport ni Mirabai yamna nauri handaki Tokyo Olympic game asina maki ahanba stepping ni thauramadu sport minister Letpau Hokip sport commissioner Bobby Waikom deputy CM Joy Kumar minister amadi MLA singsu saruya khiari atopa pawama namo Anauba veterinary ki director ayet pa yaudana mathau tahalo hauzik veterinary ki anauba director oina Sarspuriba Sabungmab Nandakumar asi rule na yaba fine seniority ki MBS grade 2 da joint director oin English singani ka kun gi November kun go homdo da secretariat veterinary and animal husbandry gi under secretary na thokiba notification gi matuina seniority ki list ki serial ani da leiba misakni Maki matakta ma di official karagi matakta tharak Porompat PS ki FIR casing CGM Impal East na insufficient evidence amadi non-court to police hybrid report lady haina director sigi advocate NG angau thoiba mitai na press ta khangalakli hain supali ato papawa mana scholarship athubada pithokpiu desam pithoktana leiriba mahiroi singi MOBC AC amadi AST gi scholarship athubada pithokpiu mahiroi sing kham thengna awaba mayu nare haina desam gi serol amana hairi pandemic asigi shufam khangdraba economic activist sing lepkhibaga talap sadaba imung singna nangliba amadi khudung sadaba singi khanbiraga pifam thokpa scholarship pithokpiu OBC 2019-2020 gi second phase ki sales pithoktana rairi 2020-21 gi OBC AC amadi AST gi pre-matric amadi post-matric list thoklabasu pithoktana lairibasi athubada pithokpiduna mahiroi singi awaba ko khanbiu haina su phungdorakli atopa paw amana Cuba gi mathakta thambe economic sanction laktho haikre Cuba revolution itihas ki ahoba lanthengni hainariba Moncada Bereki July
ꯀꯨꯟꯒ ꯇꯔꯨꯛ ꯏꯪ ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯌꯥꯡꯈꯩꯒ ꯍꯨꯝꯗꯣꯏꯒꯤ ꯊꯧꯗꯣꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯄꯤꯁ ꯑꯦꯟ ꯁꯣꯂꯤꯗꯥꯔꯤꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯦꯞꯁꯣꯅ ꯁꯤꯟꯗꯨꯅ ꯁꯤꯡꯖꯃꯩ ꯆꯤꯡꯉꯝꯊꯛꯇ ꯂꯩꯕ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯑꯆꯝꯕ ꯊꯧꯔꯝ ꯑꯃ COVID-19ꯒꯤ ASOP ꯉꯥꯛꯇꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯍꯤꯃꯥꯆꯜꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ ꯔꯦꯗ ꯑꯦꯂꯥꯔꯠ ꯊꯝꯈ꯭ꯔꯦ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯒꯅꯤ ꯍꯥꯏꯅ IMDꯅ ꯋꯥꯔꯅꯤꯡ ꯄꯤꯗꯨꯅ ꯔꯦꯗ ꯑꯦꯂꯥꯔꯠ ꯊꯝꯈ꯭ꯔꯦ꯫ IMDꯒꯤ ꯃꯇꯨꯡꯏꯟꯅ ꯈꯨꯟꯖꯥꯁꯤꯡꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜ ꯑꯃꯗꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯁꯤꯡꯗ ꯆꯠꯇꯅꯕꯁꯨ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯁꯨ ꯍꯧꯖꯤꯛ ꯏꯆꯥꯎꯅ ꯃꯤꯑꯣꯏ ꯂꯥꯈ ꯀꯌꯥ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥꯙꯥꯔ ꯂꯧꯕꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯃꯤꯠꯀꯤ ꯁ꯭ꯀꯦꯟ ꯇꯧꯔꯔꯣꯏ꯫ ꯌꯨꯅꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ UIDAIꯒꯤ ꯑꯅꯧꯕ ꯅꯤꯌꯝ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥꯙꯥꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯃꯗꯤ ꯃꯤꯠꯀꯤ ꯁ꯭ꯀꯦꯟ ꯂꯧꯔꯝꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤ꯫ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯕꯥꯜ ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯣꯏꯅ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ UIDAIꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯃꯈꯣꯏꯒꯤ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ 5ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯥꯙꯥꯔ ꯏꯁꯨ ꯇꯧꯕꯗ ꯐꯣꯇꯣꯒ꯭ꯔꯥꯐꯇꯤ ꯂꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯑꯥꯙꯥꯔ ꯏꯟꯔꯣꯜꯃꯦꯟꯠꯗ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯁꯍꯤ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ COVID-19 ꯑꯞꯗꯦꯠ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 14 ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯃꯤꯑꯣꯏ 1,165 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 105, ꯆꯥꯟꯗꯦꯜꯗꯒꯤ ꯃꯤꯑꯣꯏ 63, ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 119, ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 239, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 338, ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯤꯑꯣꯏ 19, ꯀꯛꯆꯤꯡꯗꯒꯤ ꯃꯤꯑꯣꯏ 69, ꯀꯥꯝꯖꯣꯡꯗꯒꯤ ꯃꯤꯑꯣꯏ 12, ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯤꯑꯣꯏ 19, ꯅꯣꯅꯦꯗꯒꯤ ꯃꯤꯑꯣꯏ 9, ꯁꯦꯅꯥꯄꯇꯤꯗꯒꯤ ꯃꯤꯑꯣꯏ 9, ꯇꯃꯦꯡꯂꯣꯡꯗꯒꯤ ꯃꯤꯑꯣꯏ 38, ꯇꯦꯡꯅꯧꯄꯥꯜꯗꯒꯤ ꯃꯤꯑꯣꯏ 2, ꯊꯧꯕꯥꯜꯗꯒꯤ ꯃꯤꯑꯣꯏ 59, ꯎꯈ꯭ꯔꯨꯜꯗꯒꯤ ꯃꯤꯑꯣꯏ 13ꯅꯤ꯫ ꯑꯗꯨꯒ ꯄꯨꯟꯅ ꯃꯤꯑꯣꯏ 1,165 ꯅꯧꯅ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯄꯨꯟꯅ 11 COVID-19 ꯅꯥꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 2, ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯃꯤꯑꯣꯏ 2, ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ ꯃꯤꯑꯣꯏ 2, ꯀꯛꯆꯤꯡꯗꯒꯤ ꯃꯤꯑꯣꯏ 1, ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯤꯑꯣꯏ 1, ꯑꯃꯁꯨꯡ ꯊꯧꯕꯥꯜꯗꯒꯤ 2, ꯎꯈ꯭ꯔꯨꯜꯗꯒꯤ 1 ꯄꯨꯟꯅ ꯃꯤꯑꯣꯏ 11 ꯂꯩꯈꯤꯗ꯭रे꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 11 ꯑꯁꯤ ꯊꯥꯔꯒ ꯑꯄꯨꯟꯕ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ COVID-19 ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 1,937 ꯁꯨꯔꯦ꯫ ꯑꯗꯨꯒ ꯉꯁꯤ ꯑꯄꯨꯟꯕ ꯑꯣꯏꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯦꯁ ꯇꯧꯈꯤꯕ ꯃꯤꯑꯣꯏ ꯃꯁꯤꯡꯁꯤ 3,318ꯅꯤ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ COVID-19 ꯑꯞꯗꯦꯠꯁꯤꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯇꯣꯇꯦꯜ ꯀꯥꯔꯐ꯭ꯌꯨ ꯍꯌꯦꯡꯗꯒꯤ ꯆꯌꯣꯜ ꯑꯃ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯑꯃꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ COVID-19 ꯂꯥꯏꯆꯠꯀꯤ ꯐꯤꯚꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯍꯌꯦꯡ ꯖꯨꯂꯥꯏ 19ꯗꯒꯤ ꯑꯥꯒꯁꯠ ꯇꯥꯡ 3 ꯐꯥꯎꯕ ꯃꯈꯥ ꯇꯥꯅ ꯇꯣꯇꯦꯜ ꯀꯥꯔꯐ꯭ꯌꯨ ꯁꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯇꯣꯇꯦꯜ ꯀꯥꯔꯐ꯭ꯌꯨ ꯑꯁꯤ ꯃꯅꯥ-ꯃꯁꯤꯡ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ, ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ, ꯆꯌꯣꯜ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤ ꯃꯤꯅꯤꯃꯝ ꯁ꯭ꯇꯥꯐꯇ ꯊꯕꯛ ꯇꯧꯕꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯅꯕ ꯈꯪꯍꯜꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ 93 ꯁꯨꯕ ARꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯔꯣꯝꯒꯤ WY ꯇꯦꯕ꯭ꯂꯦꯠ ꯐꯥꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦल ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 2 ꯃꯨꯛꯀꯤ ꯚꯦꯂꯨ ꯑꯣꯏꯒꯗꯕ WY ꯇꯦꯕ꯭ꯂꯦꯠ ꯉꯁꯤ ꯃꯣꯔꯦꯗ ꯂꯩꯕ 93 ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯃꯥꯏ ꯄꯥꯛꯅ ꯐꯒꯠꯂꯕ ꯃꯇꯨꯡꯗ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯣꯔꯦ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤꯡ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ, ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯦ꯫ ꯊꯦꯡꯛ ꯌꯨ꯫